Lansi mitai khakta tawi yaroi singam sung tam pundaga tawgadabani. Salaicha Kanba Lup SKL gi founder chairman Laikhidraba Akoizam Zugindro Elias Salaicha Kongamgi mitam amangasi Laikhidraba Oza asigi Leiron Chankhiba mafam Thobal district ki Ukhongsang Mamangchingda leiba Salai Ecotourism Park ta maikhum hangdokkhre. Maikhum hangdokpagi thauram asiga iroinana Oza asina mahaki Facebook page ta kanglei miyamgi damakta leptana iramba quotation kayabu khomjindana iba Sidayai Nadayai collection kauba lairiki ahanba volume amasu fongkhre. SKL na sinduna founder chairman gi mitam khinbagi thauramadu SKL gi chairman L Gopal, Federation of Haumi gi president Sapamcha Jadumani, senior citizen Maibam Nobo, UFO gi general secretary Yumlembam Mairaba amadi SKL gi advisor Sapam Shyamjaina athoiba mithung sing oina saruk yaki. Thauramadu gi sarukama oina Salaicha Youth League Sayol gi member singna Guard of Honor pibaga loinana SKL gi chairman L Gopal na mitam gi maikhum hangdokhi amadi miyamna laikatpa amasung minute ani tumina leptuna ikai khumnabasu utkhi. Ngasi gi thauram adugi athoiba mithungi warol piraduna Federation of Haumi gi president Sapamcha Jadumani na haikhibada ngasi Manipur da thokliba irang asi maitai khaktana thengnabagi mahutta Manipur da leiriba yek salai leiba kanglup pumnamak punsinduna thengnabagi tangai fadaba matam adu laklabani. Manipur gi tampakta leiriba kabui amadi maitai aduga chingi jagada Tangkhul, Mau, Maram, Chiru, Chothe na chingba jati kunhumdoi punna yek salai leiba jati kunmanga asi punsinnanaba hotnaba achauba thodang lauriba Federation of Haumi ga Salaicha Kanba Lup ka afaba mari thamduna Manipur da apunbagi saktam sagatnaba hotnabada achauba thodang laubiramba misak amani haina Laikhidraba Salaicha Kongambu singthakhi. Panba yai Ozagi sinfam da leiduna mahairoi singbu semgatpada maipu narakhibada natana kumza ing 2019 da Salaicha Kanba Lup SKL linkhattuna Salaicha singi hak kannabagidamak amadi Manipur gi manung amadi mapanda leiriba Salaicha singi marakta achetpa lipun ama semgatnaba punda punsi ngamdaba leiroi haiba motoda India gi state sing amadi Myanmar amasung Bangladesh na chingba mapanlam kayada igi khongul libiramba luchingba amani. Mahak mamang chahi ing 2019 gi December gi tang amada masagi anaba amana maram oiduna leikhidabani. Lansi mitai khakta tawi yaroi singam sung tam pundaga tawgadabani mitai ngakta tawragadi mai pa oi habasi ojagi chuwa khaloni adumangnane ngasi Federation Haumi nesu Salaicha Kanba Lup ka loinarakanda singam di tamgi oiba apunba panggal lama sagatlakanda kuki singbu maiti pi ne boidam to hona jabani aikhoi kanabusu kanbinabamsu ngakpinanaba aikhoi asa tawu matam nate aikhoi khun khudingmakta aikhoi ai isagi yumam sung ai khun ngakchanabidamta semcha mathau tai Manipurda singda yek sarai leiba kunga humdoi lei Tangkhul, Mau, Maram, Chiru, Chothe anal aimo leiba yam sing yek sarai lei tampakta kabuiga mitaiga lei aduna singam sung tam punba apunba yek Salaicha singi oiba amatang waiba olai sansi ngasi Federation Haumi oiri